ꯇꯥꯕꯤꯔꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ PMGSY ꯒꯤ ꯃꯈꯥꯗ ꯄꯥꯏꯈꯠꯀꯗꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯑꯄ꯭ꯔꯨꯞ ꯇꯧꯈ꯭ꯔꯕ ꯊꯕꯛꯁꯤꯡ ꯗ꯭ꯔꯥꯏ ꯁꯤꯖꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯅ MLA K ꯔꯟꯖꯤꯠꯅ ꯒꯕꯔꯅꯔꯗ ꯊꯥꯖꯤꯟꯈ꯭ꯔꯦ꯫ India Lengaki Ministry of Environment, Forest amadi Climate Change na Manipur State Forest Service ki officer ani Indian Forest Service ki officer oina promote tawkre. Amadi tha asigi tang tara taruk fauba chathagadaba Watershed Mahotsav Prabhat Ferry gi saruk ama oina Paurabida awareness rally ama chatkre. Kurumzari, ISCOM News Meeting Tabir Pumnamopu, Nisita Iring Bamna, Taram Nokchari. How's the Miam the Pausan Nokizari? Pradhan Mantri Gramin Sarak Yojana PMGSY gi Makada, Manipur da Paikat Kadaba, Lambi Thong Sembagi, Tabak Thoram Singh, Matam Kuina Leptuna Layrak Asina, Tongan ba District Manung Hanjina Lady Ba, Mafam Singda, Chow no Kudong Cha the Bahaiba Adu Oide. Athuba matamda sanction tawkraba PMGSY gi thabak sing makhata na chatha viduna sanmitlon amadi essential service na chingba thabak thoram singa mari leinana chathok chasin tawriba singna thengnariba awaba asi kokhanbiyu haina Sugnu Assembly Constituency gi MLA K Ranjit na Manipur gi Governor Ajay Kumar Balada ayiba Gerald amapisinduna haijakre Gerald asina makhata raduna PMGSY 3 ki Makada Paikat Kadaba Tabak Sing official oina ayaba pikiba chahi ani fakrabasu Tabak oina di kumang ichaw chawsindana lady Tabak Sing asiga mari leinana Thokiba tender sing adusu contractor sing na complaint thangat lakba dagi cancel tawkiba natraga namsinduna lady Nongzu tha kuningi hariba remote area sing asigi lambi thongi fibam nongmagi sokpa hanzilakli Sahi asigi nongju thasu loikrabanina leptuna leiriba thabak sing asi athuba matamda semjinaba thawrang paikhat piyu hairi UPSC ki recommendation matung inna Ministry of Environment, Forest and Climate Change, Government of India na Manipur ki State Forest Service official ani Indian Forest Service ta promote tawkre Indian Forest Service ta promote tawkraba state official ani adudi Laisham Biramangol Singh amadi Kharibam Hitler Singh official ani asi housing Imphal da leiba Manipur Zoological Garden gi director amadi Tamenglong gi Divisional Forest official oina thaupuba haure hairi Watershed Mahotsav Prabhat Ferry gi saruk ama oina ngasi Paurabida awareness rally ama chatkre Tharam adu Watershed Management Committee PMGSY 2.0 Imphal East District na sinduna pangthokibani rally adu da WMC PMGSY District Administration Imphal East ki project officer RK Roman technical expert Sunil Kanta School gi mahairoi sing Ima Ibel Kunja Singh amadi District Administration gi staff sing na sarugyaki Rally loiraba matungda Watershed Management kamari leinaba infrastructure sing Sangkaba Ureb Uyung Tambagi Thauram Singh Paurabi Uyam Mapal Nongada amadi Nunggoida pangthoki Chahi asigi oina November gi tang 13 tagi hauduna Watershed Mahotsav ki Thauram Pareng Singh tongan ba mafam sing da pangthokli December ki tang 13 fauba chathagadaba thauram asi maru oina miyamda Watershed ki awareness pibaga loinana public participation da hena pukning thaugatnabagi pandamda pangthokpani haina technical expert Sunil Kantana fongdokhi Thoubal District United Women's Development Organization gi President Sapam Ongbi Bimola Mashagi Anaba Amana Maram Oiraga Laikidre Masagi chahi humfutara humdoi sukre Ima Bimolana manung matam chadana laikidabada
Coalition Against Drugs and Alcohol Kadana Thamoi Sokna Nungaitaba Amadi Awaba Pongtok Pagaloinana Imung Manungna Thengna Hauriba Awabadasu Sarugarakli. Kadagi Information and Publicity Secretary L. Brozen Angom Chana Thokpacherol Amanahai Ima Sapam Ongbi Bimola Kada Thobal District Committee gi Matam Sangna President Oibidunam Mayai Kaba Nisa Thingbagi Thabak Thauramda Chokta Banaidana Thabak Tawbirami Ima Sapam Ongbi Bimola Inkumza Lisinganiga Taradagi Matam Sangna Mahaki Aroiba Matam Fauba Chokta Banaidana Thobal District United Women's Development Organization gi President Oibirami Ima Asina Hinglingai Matamda Thobal Amadi Kakching District ta Laibaki Oiba Thabak Thauram Kaya Mai Pakna Miyamgi Mangzan Thaduna Pangthoktuna Lakibani Ima Asina Hinglingai Matamda Iramdam Khunai Tongan Tongan ba issue Kayada Thauna Leina Hing Nungthil Naidana Thabak Tawbirami Ima Asi Apunbagi Saktam Sagatna Bahotna Bada Achauba Thaudang Lawbirami Amasung Apunbagi Saktamda Achetpa Thazazaba Misak Amani Amashung Ching Amadi Tamgi Apunbagi Saktam Sagatna Bahotna Bada Achauba Thaudang Lawbirami Ima Asi Tongan Tongan ba Manipurgi Tongan Tongan ba CSO Sing Maru Oina UCM PPCM Amadi Koko Mina Chingba Lub Singna Chingi Mafam Singda Paikhatuna Lakpat Thabak Thauram Kayada Mangzal Thaduna Laki Ima Bimolana Laikidaba Asi Manipurgi CSO Singi Oinadi Men Khatpa Ngamlaroidaba Mangzaba Amani Imana Laibaki Damakta Lawbiramba Thaudang Singbu Adumak Ningsingduna Leihoragani Thong Manaba Mahairoi Kunai Amasemnaba Wakalonda Leptana Chatharakpagi Saruk Ama Oina Ngasi Kanglei Park Students Association KSA Head Office ki HRD Secretary Toizam Ranakumar Maitei Amadi Imphal West District Council gi President Thangzam Renedi Anina Mayai Tangbal Lauduna KSA Manipur College Unit Council Hangdokre KSA Manipur College Unit Council gi Thaupugadaba Sing Adudi President Asem Thauba Vice President Maimom Mone General Secretary Yumnam Avinash, Finance Secretary Maibam Rikesh, HRD Secretary Chingakham Japan, Publicity Secretary Akoizam Nungshiba, Games and Sports Chirom Rocky, Public Grievance Devita Puyam, Cultural and Women's Affairs Sangakfam Ashita Amadi, Leivak Leima Sarangthem, Joint Secretary Konthauzam Zina, Olivia Puyam Amadi, Nongthombam Roslin, Deputy Secretary Khuraizam Yaifabi Chanu, Wangkhem Rameshwari, Khoirom Kanivas Amadi, Gurumayum Priyanka, Amasung Ate Executive Member Tarani. Hariba Maheroi Singh Asina, Manipur College Unit ki Oina, Inkumza Lisinganiga Kun Mangadagi, Lisinganiga Kun Taruk Fauba, Taupuragani Haidi. Loslak pada Mariba Paumo na episode. PMGSY gi Makada Paikhat Kadaba official oina approve tawkraba thabak sing dry season asigi manungda athuba matamda lotion biyu haina MLA K Ranjitna Governor da taksin khre India Lenga ki Ministry of Environment, Forest, Amadi Climate Change na Manipur State Forest Service ki officer ani Indian Forest Service ki officer oina promote tawkre Amadi tha sigi tang taruk fauba chathagadaba Watershed Mahotsav ferry gi sarug ama oina Paurabida awareness rally ama chatkre Pungza sifauba ga ISCOM news sandok chapa pau matanga sina lezere meeting tabi pumnamakpo amukahana khurumzari